Akashvani Imphal Nayani Devi na pau pajari ahanbada maruoiba pau Russia gi Rashtrapati Vladimir Putin India Russia gi kulumdoi suba annual summit yaunanaba ngasi New Delhi da thunglagani Security Force na thibohumbagi thabak chatabada Imphal West Jilla gi loitang chandum jingdagi khujukulai kaya marum phagatle Bharat Navy gi numit thauram ngasi leibak asida pangthokli amasung child marriage laitaba Bharat ma oyannaba numit chamani chupna chatagadaba awareness campaign ngasidagi hauragani Russia gi Rashtrapati Vladimir Putin India Russia gi kulumdoi suba annual summit yaunarba ngasi New Delhi da thunglagani Sri Putin na hayang Bharat ki Pradhan Mantri Narendra Modi ga unaduna tongan bai hiram singda wari sanagani luchingba nina leibak ani gi lainariba mari asi hena pagat anaba amasung haujik oiriba malem gi phibam gi matang da kupna kanagani masiga loinana tongan balamda yana warul kaya su sei taunagani hairi amaromda ngaksel Mantri Rajnath Singh amadi Russia gi ngaksel Mantri Andrew Belau Sopka leibak ani gi ngaksel gi phibam pagat anabagi matang da ngasi New Delhi da pangthokadoriba kunnithoi suba India Russia Intergovernmental Commission on Military and Military Technique Corporation gi mipamda punna saruk yaminagani mifam asida maruoina leibak ani gi ngaksel gi lam hena pakthok chawthok anbaga loinana hena mapangal kankhat anabagi matangda khanagani Your Money, Your Rights haiba campaign gi saruk ama oina Depositor Education and Awareness Fund gi matangda miyambo bahap tahanbagi thauram sing raija asigi jila tareta ahengdagi audok lagani campaign asi thaji gi 38 phawa chathagani Kendra Sarkar gi Financial Services Vibhag gi makada pangthokadoriba miyambo bahap tahanbagi campaign asi Churachandpur Senapati Kangpokpi Ukhrul Kakching Chandel amasung Thawal jila singda hayengdagi hauragani campaign asida Insurance Committee Bank sing Pension Department the Securities and Exchange Board of India Investor Education and Protection Fund gi thawmi singsu saruk yagani Security Force na jingnaba mafam singda ngarang area domination amasung thibohumbagi thabak chatabada Imphal West Jilla gi Sekmai Police Station gi manung chanba loitang sandum jingdagi khujukulai kaya marum phagatle Raija Police ki control room na thadorpa cherol amada hai kaira wangkhem gi ngarian jinghongdagi sungarang security force na khujukulai khara phagat ki amaromda akaknaba pau sing phangbadagi thibo humbagi thabak chathabada namduna sel khaiba amasung aine yadaba thabak singda chenaba miwai sing phagat pa leptri Bishnupur Jilla gi Terau urakta hangdokpa checkpoint tagi ngarang security force na KCP apunbagi miwai ama phare Imphal East Jilla gi Kongba Saukrakpam Lairak tagi miwai amasu 9mm pistol amaga konana arang phare National Highway Kuntra Taret Imphal Jiribam lambida ngasi tongan ba pochai jingpu ba gari humphumanga Imphal gi damak jiribam thadokre aikoi gi jiribam paumina hai gari sing adu ayukpung taruk kharai helapa duaida jiribam thadokkhibani madugi manungda LPG puba gari taret petrol puba gari taramathoi diesel puba gari 18 cement puba gari mari yauna atai polam sing puba gari sing yauri Samagraha Shiksha State Implementation Society Manipur Sinduna Raija Thakta Pangthokkiba Say to No Single Use Plastic Highway Hiramda Pangthokkiba Changdamnabada Athoi Ehen Taraba Singdangasi Mana Mathum Yenthoklagani Thauram Asi Imphal gi Lamphel Pataleba CERT gi office ta Pangthokani Central Agricultural University Imphal gi All India Coordinated Research Project on Micro and Secondary Nutrients and Pollutant Element in Soil and Plant Sinduna Numitare ni Training Program among asidagi University asida haudok lagani Advanced Soil Testing for Promoting Sustainable Soil Health Management and Agricultural Productivity haibai ramda pangthokadoriba Training Program asi tha asigi tarap hawa chathagani Humpudrama to Super National Conference of Akhil Bharatiya Vidyarthi Parishad ABVP gi mifam Uttarakhand gi Dehradun da pangthokre mifam aduda Manipur gi oina nauna thau puragadaba mioi taruk khankhe tabiriba pau si Akashvani Imphal dagini
भारत नेवी नुमित थौरम ngasi leibak asida pangthokli 1953 gi ngasi gi numit asida operation trident ta Bharat Navy na Pakistan gi jahaz mari luphan khiba numit adubu ningsingduna numit asi pangtokpani Bharat Navy gi numit na lakpada hanagi Mukhyamantri Nongthombam Birena yaifa pawjel pirakli mahaki pawjelda Sri Birena hai Bharat Navy na leibak asibu ningthin angak senduna thambada kathopaga loina na achoba thodang lauri makhoigi thongna pangal thogalon bebar amasung kathopagi wakhalonbu hogolaklibana singna tamjaningai ni Tiruvananthapuram da Navy tegi mangoina na ngarang pangthokiba Navy operational demonstration gi thoram da wangang laduna Rashtrapati Draupadi Murmu na hairi Bharat Navy na masamarom dom puthokjaba technology sing makhata na puthoktuna Bharat pu chakholaba leibak ama ohenabagi manglan asi mangphauna hanbada mating pangani Rashtrapati na hai Bharat Navy asi hujikti leibak asigi manungda anau design amasung machak mathum sing sengwatpagi sakti leiraba ama oirakli Bharat asi blue economy gi lamda mahausana pithokjarakpa potential kaya leiba lamdam amani machida Navy na chawraba thodang lauribani Navy na hanadi selgi lamda khakta thodang yarambadagi hujikti anau pamayon kayada makhoigi thodang su hengalakli Kendragi Women and Child Development Mantralaya na Child Marriage leitaba leibak ama ohenaba numit chamani chupna chathagadaba awareness campaign ngasi haudoklagani campaign asi Kendragi Women and Child Development Mantri Annapurna Devi amasung Rajya Mantri Sabitri Thakurna New Delhi gi Vigyan Bhavan da hudokani campaign asigi matengna Bharat pu angang oina luhongbana nupi macha amagi punchida kudong chadaba kaya thengnabagi matangda miyamda ningthina khangangani campaign asi leibak asigi nagari sing luchingba sing NGO singna punna kusamnarga pangthokadabani Chief Election Commissioner Gyanesh Kumar na International Institute for Democracy and Electoral Assistance International Idea gi kumjali sing ani kuntaruki thaupuba haukre Sri Gyanesh Kumar na hai Bharat ki Sangvidhan bu miyam da ningthina khanganba si leibak asigi achetpa wakhaloni amadi leibak asigi tanglaba kala sanskriti bu yokhatuna thamba sisu nagari khudingmaki thodangni mahangna hai India has been the mother of democracy and today it is also the largest democracy in the world. With more than 900 million voters across 28 states and 8 union territories in India, the Election Commission of India has nearly 75 years of experience in conducting transparent elections and preparing accurate electoral rolls based on eligibility. As Chief Election Commissioner of India, I, Gyanesh Kumar, accept the chairship of Council of Member States of International IDEA. Jai Hind, Jai Bharat. Kendra gi donor mantri Jyotirajitya Sindhya numit umni gi khongchat ngasi Nagaland da tunglagani mahaki khongchat manungda hayeng Nagaland Tophema village da Hornbill festival ga mari leina na pangthokadaba nat ki oiba nungchingba gi thauramda saruk yagani Sri Sindhya na ki semada laiba Naga heritage village da hojik pangthokliba Hornbill express da su saruk yagani tungda mantri na Dimapur da laiba Heirloom Naga center da su chatkani Nonglai nungsit ditwana maram oiduna Sri Lanka da sigiba migi masing samri humphudra mapan yaure mioi chahum yakai aujik thiba kangdana lairi nonglai nungsit asina maram oiduna leibak asida haukiba numit kharani asida ising ichau leibak ningkaiba amadi infrastructure kaya amangata thokpagi awaba mayoknari Bharat nasu operation sagar bandhugi makhada leibak asida angam tengbang piduna lakli Donor Mati Jyotirajitya Sindhya na Sabhapati oiduna awang nongpok lamdamgi lambi thong yauna chawkhat thaurangi phibam sing hena phagat hanaba awang batahaki task force ki mifam ama pangthokre aroibada maruiba pau amo hana Russia gi Rashtrapati Vladimir Putin India Russia gi kulumdoi juba annual summit yaunanaba ngasi New Delhi da thunglagani security force na thibo humbagi thabak chathabada Imphal West Jilla gi loitang chandum chingdagi khujukulai ke marum phagatle Bharat Navy gi numit thauram asi lebak asida pangtokli amasung child marriage laitaba Bharat ama ohenaba numit chamani chumna chathagadaba awareness campaign asidagi auragani pauloi jare